Kuki CSO Working Committee Urkulgi Maikaidigi ngasi tang kunga taruk tha tala English ngani kunga taruk asida press statement ama thulali hairiba press statement asida maru oina palibu wapam ama phairagadi hairiba lubasigi Maikaidigi counter economic blockade ama ngasi ahing nongai haibiri ngasi tang kunga taruk English ngani ga kunga taruk July tang kunga taruk asidagi ahing nongai digi counter economic blockade amukhana hauragan haibu wapam asini Sirol asida makata na palakliba thakya ama kukizo urkhul kamzom sung kangpok pi khundariba miyoisak kaya mana essential commodity kaya ama pusilak para yat apan pirakpana khangduna lakli aduga government gi maikaidana hairiba khongthang asi yengduna leidi makata na ikhoina memorandum meeting kaya ama amasung herapwa phum kaya ama assurance kaya ama pirakpada yaduna amasung khangduna lerakli amasung authority sing gari pangthorakadabano haiba yengduna lakli loinana hairiba wafam sing asi tawkiba promise kaya ama empty word ohali masidana tana praja kaya amadi awafamda makhatana tari hairiba sing asina maram oiraga Kuki CSO Working Committee WCK CSO urkhul ge maikaidigi Kuki Zau Civil Society Organization urkhul kangpokpi mathangsina hairiba sing asiga consultation tawraba matungda tang kunga taruk July English ngani kunga taruk ta meeting pangtok tuna resolve tawre maduri hairiba NS 202 da lakliba July gi tang kunga taruk English ngani kunga taruk ki haibidi ngarang ehing nong yai digi hauna economic blockade counter makhata na satharagani haiba wafam asi yanari hairiba sina maram oiraga government gi maikei digi thajaba pikhiba haibidi free movement essential commodities sing siguma kayam uhen khigani haibadu pangthok triba phawburi blockade satharagani haiba wafam yanari haibasni posei puthok pusin tabo yorom dragadi hariba blockade asigi manungda medical emergency passenger vehicles amasung traveler kayama flight tonamaki damagda satpa amasung security force gi satoksin dadi hariba goods sing transport tawdaba tharagadi ayat apan piru haiba wafam masidana tana atopa wafam mana government amasung private institution hariba Kukizo village taraga marina konba jurisdiction asiki manungda leiba singdi atopa notice ama thoktriba phawbi oinadi close tawragani haiba wafam sisu pali masidana tana Kuki People's Alliance ko buluk amagi maikei digisu press release ama tang kunga taru English ngani kunga taru haibadi ngarang July gi tang kunga taru ta amas thorakli hairiba press release asida maruina palibu wafam khrana KPA the Kuki People's Alliance ki maikei digi serious oina note tawre matudi hairiba mamang na thokiba social media da sandorakhiba press release ama separate administration demand party SADP gi KPA gi MLA ani yauna thadorakhiba press release asiki matang na phongdorpaga loinana hairiba KPA na clarify tawragli matudi Mr. Silung Thangjau MLA 60 Singat EST amasum Mistress Kim Neo Hawkip Hangsing MLA 46 Cycle SD makhoi sing asi KPA party gi elected representative singni any proposal concerning tarako sing asi makhoi gi personal political decision amasum hairiba sing asina makhoina Kuki people singi represent tawbusu yaroi masidana tana KPA gi decision sunate bo wafam asini KPA gi maikeri gi makhata na phongdorak libana separate administration form tawwa union territory legislature yawa article 239A gi constitution of India gi makhada phangnana basansilaktuna lakliba sigi matana phongdokpaga loidana karigumba taraga homdoi suba Manipur legislative assembly 2027-2032 gi oigedri basida KPA na all constitutional amasung democratic means ta object thamaga loinana makhata na separation of Manipur bill amasu including tawgani haiba introducing tawgani haiba wafam asimusu pothorakli KPA gi maikei digi makhata na sengdokladuna hariba SADF kaw association ama saphonglakliba amasu makhoi gi hariba thawdo sida makhoi gi knowledge leiti haiba wafam asini aduna hariba sigi matana Kuki gi praja singna masigum asi reject tawnaba masum denounce tawnaba wafam yona phongdorakli NS2 gi manung saliba litan manak na liriba sangkai beles ta ngasi ninto kwaba numta sarona yu ki pung tara mu taba matamda Kuki nupa nupi kaya mu tholaga tangkhul traveler singdagi lut tawkre hari hairiba si state amasum central forcing na
convoy tawduna lakpa passenger amasung private vehicle kayada satakiba thawdomani loinana video footage ko loinana social media sing su viral oirakli haidiba viral oirakliba video osid ulli madudi vegetable kayama masum atoppa polam sairam sing su security mamang maktada phone lu tawgi sakta masu uba phangli Accessibility. Noi này quay phản ngay xong tập phản bác có, quay số phản bây giờ bên phản bên này, noi số phản bây giờ đâu này, noi là phản lại tôi biết, tại sao tôi biết là phản bác, quay là cái gì cái nào đâu, noi không là phản bác, noi là. अरे भाई क्यों लेके आए बता तो लेके आओ तो उसी में बोल दो ना क्या है हम लोग को तो क्या करेगा उसी गाड़ी कितनी छोटी लेके क्यों है पता नहीं पता है फोटो चल रहा है Pause. कमर्शियल पोर्ट अब कई गाड़ी की गाड़ी कम करो चलो 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 गाड़ी चलो साइकिल में फोटो गाड़ी चलो 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 सामान नहीं जाने खाली जाने सर अरे सोकम तो